Thꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯆꯥꯎꯔꯦꯜ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯑꯁꯪꯕꯤ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯑꯁꯪꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯄꯥ ꯈꯔ ꯆꯥꯎꯔꯦꯜꯕꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯅꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯁꯪꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯉꯁꯤꯗꯤ ꯃꯪꯍꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ." "ꯅꯨꯄꯤ, ꯃꯪꯒꯤ ꯋꯥꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯃꯀꯨ ꯃꯪꯅꯤ꯫ ꯃꯄꯥꯟꯗ ꯃꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯐꯖꯅ ꯂꯩꯔꯝꯃꯨ, ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯒ ꯑꯃꯨꯛ ꯂꯩꯔꯝꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯜꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯧ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯑꯁꯪꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯔꯨꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯆꯦ ꯑꯔꯨꯕꯤ, ꯂꯥꯛꯑꯝꯃꯤꯔꯣ? ꯃꯥꯡꯒꯣꯜꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ." ꯑꯔꯨꯕꯤꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯂꯝꯃꯤ꯫ "ꯏꯆꯦꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯍꯌꯦꯡꯁꯦ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯌꯥꯝ ꯑꯃ ꯆꯥꯛ ꯆꯥꯅꯒꯗꯧꯔꯤ. ꯅꯪꯕꯨ ꯌꯥꯎꯕ ꯉꯝꯒꯗ꯭ꯔꯥ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯏꯆꯦ, ꯑꯩ ꯍꯟꯗꯛꯇꯤ ꯌꯥꯎꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯃꯊꯪꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯏꯆꯦ." "ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ. ꯃꯊꯪꯗ ꯑꯣꯏꯅ ꯌꯥꯎꯔꯣ ꯑꯗꯨꯗꯤ. ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯔꯦꯜꯗꯨ ꯎꯃꯪ ꯑꯗꯨꯗ ꯎ ꯌꯥꯜꯂꯤꯉꯩꯗ ꯂꯤꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯤꯟ ꯑꯗꯨꯅ ꯃꯅꯥꯛꯇ ꯆꯠꯂꯝꯕ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜꯗꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯂꯤꯟ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯇꯨꯞ 3 ꯊꯣꯛꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜꯒ ꯎ ꯌꯥꯟꯃꯤꯟꯅꯔꯤꯕ ꯑꯍꯜ ꯈꯔ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯆꯥꯎꯔꯦꯜ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯕꯣ? ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯗꯨ ꯍꯥꯠꯄ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ." "ꯈꯨꯔꯥ, ꯑꯩꯁꯨ ꯂꯤꯟꯗꯨꯅ ꯏꯅꯥꯛꯇ ꯂꯩꯔꯝꯕꯗꯨꯗ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯍꯥꯠꯈꯤꯕꯅꯤ꯫ ꯈꯨꯔꯥ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯣꯏꯀꯣ? ꯁꯣꯏꯕꯗꯒꯤ ꯍꯥꯠꯄꯅꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯗꯨꯕꯨ ꯃꯊꯪꯗꯗꯤ ꯆꯦꯛꯁꯤꯜꯂꯨ." "ꯍꯣꯏ ꯈꯨꯔꯥ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯎ ꯑꯗꯨ ꯌꯥꯜꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯍꯥꯠꯂꯤꯕ ꯂꯤꯟ ꯑꯗꯨ ꯂꯥꯏꯑꯣꯏꯔꯕ ꯂꯤꯟ ꯑꯃꯅꯤ, ꯎꯃꯪ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯤꯟ ꯑꯃꯅꯤ꯫ ꯁꯣꯝꯗꯅ ꯑꯁꯪꯕꯤꯗꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ꯫ ꯑꯁꯪꯕꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯦ꯫ ꯑꯁꯪꯕꯤ ꯋꯥꯅ ꯊꯪꯅꯕꯗ ꯂꯩꯕ ꯃꯆꯦ ꯊꯣꯏꯅꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯑꯁꯪꯕꯤꯅ ꯀꯧꯕ ꯑꯗꯨꯗ ꯑꯁꯪꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯑꯁꯪꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" "ꯏꯆꯦ, ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯈꯤ." "ꯍꯩꯃ, ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯅꯪꯕꯨ ꯊꯥ 9ꯅꯤ ꯍꯥꯏꯕꯗꯥꯏꯅꯦ?" "ꯃꯥꯅꯦ ꯏꯆꯦ." "ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ. ꯏꯆꯦꯅꯦ, ꯃꯤ ꯊꯥꯗꯨꯅ ꯑꯃꯥꯏꯕꯤ ꯇꯝꯃꯨꯗꯣ ꯍꯦꯛꯇ ꯀꯧꯍꯜꯂꯨꯔꯒꯦ. ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯅꯨꯗꯨ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯁꯪꯕꯤꯗꯨ ꯋꯥꯅ ꯈꯥꯡꯂꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯃꯤ ꯊꯥꯗꯨꯅ ꯑꯃꯥꯏꯕꯤ ꯇꯝꯃꯨꯕꯨ ꯀꯧꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯝꯃꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯝꯃꯨꯅ ꯑꯁꯪꯕꯤꯕꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯊꯣꯏꯅꯨ, ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯂꯨꯝꯃꯨ. ꯑꯁꯪꯕꯤꯁꯦ ꯍꯧꯖꯤꯛꯃꯛ ꯑꯉꯥꯡ ꯎꯅꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ." "ꯍꯣꯏ ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯩ ꯂꯨꯝꯖꯔꯨꯔꯒꯦ." ꯊꯣꯏꯅꯨꯗꯨ ꯏꯁꯤꯡ ꯂꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯇꯝꯃꯨꯅ ꯑꯁꯪꯕꯤꯕꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯂꯤꯟꯒꯨꯝꯅ ꯃꯔꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕꯤ ꯇꯝꯃꯨꯒ ꯊꯣꯏꯅꯨꯒꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ, "ꯏꯃꯥ ꯑꯃꯥꯏꯕꯤ, ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯂꯥꯡꯂꯤꯕ ꯑꯁꯤꯕꯣ?" ꯇꯝꯃꯨꯅ, "ꯏꯃꯥꯅ ꯁꯨꯝ ꯑꯁꯨꯛ ꯌꯥꯝꯅ ꯑꯉꯥꯡ ꯎꯅꯔꯛꯄ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ." ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯔꯦ ꯇꯥꯕꯗ ꯆꯥꯎꯔꯦꯜꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯝꯃꯨꯅ, "ꯆꯥꯎꯔꯦꯜ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯨ. ꯑꯗꯣ ꯅꯪꯒꯤ ꯅꯆꯥꯁꯦ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯗꯧꯔꯤ. ꯃꯍꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯒꯅꯤ. ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯂꯒꯅ ꯌꯥꯝꯅ ꯐꯒꯅꯤ, ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯒꯅ ꯌꯥꯝꯅ ꯐꯔꯣꯏ. ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯆꯥꯎꯔꯦꯜꯅ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯑꯃꯥꯏꯕꯤ ꯇꯝꯃꯨꯗ ꯀꯠꯂꯝꯃꯤ꯫ "ꯏꯃꯥ ꯑꯃꯥꯏꯕꯤ, ꯌꯥꯝꯗꯦ, ꯁꯦꯜꯁꯦ ꯂꯧꯁꯤꯟꯕꯤꯌꯨ." ꯌꯥꯔꯦꯗ, ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯃꯨꯁꯨ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ, "ꯆꯥꯎꯔꯦꯜ, ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯏꯇꯩꯃꯁꯨ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ. ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯑꯒꯦ." "ꯍꯣꯏ ꯏꯇꯩꯃ." ꯊꯣꯏꯅꯨꯗꯨ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯪꯕꯤꯁꯨ ꯀꯞꯂꯝꯃꯤ꯫
ꯑꯁꯪꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯏꯆꯥ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯄꯣꯛꯂꯤꯕꯅꯣ ꯅꯨꯄꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤ ꯅꯨꯄꯥ ꯑꯩ ꯃꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯀꯩꯅꯣ ꯅꯨꯄꯤꯅ ꯉꯥꯡꯉꯤ ꯋꯥꯗꯨꯕꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯉꯥꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯤ ꯅꯨꯄꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯁꯛꯁꯦ ꯎꯕꯗ ꯑꯩ ꯏꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯏ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯒꯗꯕꯒꯤ ꯁꯔꯨꯛ ꯑꯉꯥꯡꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯑꯁꯪꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯆꯥꯎꯔꯦꯜꯅ ꯌꯥꯔꯝꯗꯦ ꯆꯥꯎꯔꯦꯜꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯖꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯁꯪꯕꯤꯗꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ ꯅꯣꯡꯃꯗ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯄꯥꯝꯂꯝꯗꯦ ꯆꯥꯎꯔꯦꯜꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯁꯦꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ ꯑꯁꯪꯕꯤ ꯑꯃꯗꯤ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯍꯟꯗꯛ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯀꯨꯆꯨꯁꯨ ꯁꯪꯒꯣꯝꯒꯨꯝꯅ ꯉꯧꯔꯝꯃꯤ ꯑꯁꯪꯕꯤꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯅꯥꯅꯨ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯒ ꯁꯅꯥꯅꯨꯒꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ ꯑꯁꯪꯕꯤꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅꯨꯕꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯑꯁꯪꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅꯨꯅꯁꯨ ꯃꯆꯦ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯑꯗꯨꯕꯨ ꯏꯕꯣꯍꯜꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯔꯝꯃꯤ ꯐꯤꯔꯣꯜꯃꯛꯇ ꯂꯩꯔꯕꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯃꯤ ꯃꯇꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯈꯤꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯒ ꯁꯅꯥꯅꯨꯒꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯂꯥꯏꯖꯂꯦꯝꯕꯤꯒꯤꯗꯤ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯀꯅꯥꯝꯇꯅ ꯃꯥꯒ ꯇꯤꯟꯅꯅꯤꯡꯂꯝꯗꯦ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯁꯪꯕꯤꯗꯨ ꯁꯥꯎꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯀꯧꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯂꯥꯏꯖꯂꯦꯝꯕꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯅꯆꯥꯕꯨ ꯀꯧꯕ꯭ꯔꯣ ꯍꯩ ꯅꯪ ꯏꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤ ꯑꯁꯤ ꯐꯥꯎꯕ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯕꯁꯤ ꯐꯥꯎꯕꯗ ꯍꯦꯛ ꯂꯧꯁꯤꯜꯂꯝꯗꯦ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯑꯩ ꯃꯅꯤꯡ ꯏꯪꯈꯣꯜꯗ ꯀꯣꯕꯤ ꯏꯁꯤꯡ ꯆꯥꯏꯔꯨꯕꯅꯤ ꯍꯧꯖꯤꯛꯇ ꯀꯣꯕꯤ ꯏꯁꯤꯡ ꯆꯥꯏꯔꯤꯕꯅꯤꯅꯦ ꯅꯪ ꯍꯥ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯂꯥꯡꯂꯤꯕ ꯈꯨꯠꯂꯥꯡꯗꯨꯒ ꯅꯪꯕꯨ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯧꯔꯤꯒꯦ ꯅꯪꯅ ꯁꯤꯈ꯭ꯔꯕꯗꯤ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯒꯗꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯏꯕꯣꯍꯜꯁꯨ ꯍꯜꯂꯛꯂꯝꯃꯤ ꯏꯕꯣꯍꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯏꯕꯣꯍꯜ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯀꯩꯅꯣ ꯅꯪꯅ ꯅꯆꯥꯗ ꯍꯥꯏꯔꯤꯕꯗꯣ ꯃꯣꯏ ꯃꯄꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯥꯕꯨ ꯀꯅꯥꯅ ꯂꯧꯕꯤꯗꯧꯔꯤꯒꯦ ꯑꯩꯅ ꯅꯍꯥꯟꯅ ꯄꯣꯛꯄꯒ ꯍꯥꯠꯇꯣꯛꯈ꯭ꯔꯁꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯌꯥꯔꯝꯃꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯌꯥꯎꯗꯦꯅꯦ ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯊꯤꯔꯕꯁꯨ ꯐꯖꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯤ ꯍꯣ ꯑꯩꯗꯤ ꯃꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯁꯅꯥꯅꯨ ꯈꯛꯇꯅꯤ ꯁꯛꯊꯤꯕꯤ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯕꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯈꯟꯕꯗꯤꯅꯦ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯁꯪꯕꯤꯗꯨ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯎꯊꯣꯛꯄꯅꯤꯗꯀꯣ ꯃꯃꯥ ꯅꯪꯁꯦ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯂꯦꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯄꯥꯒꯤ ꯂꯥꯏꯖꯂꯦꯝꯕꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯆꯪꯉꯣ ꯆꯪꯉꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯍꯣꯏ ꯄꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯏꯖꯂꯦꯝꯕꯤꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯁꯅꯥꯅꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯇꯝꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯍꯩꯃꯥ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯏꯃꯥꯅꯦ ꯃꯅꯨꯡꯗ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯑꯁꯪꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯁꯪꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯏꯃꯥ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯁꯤꯡꯁꯦ ꯂꯤꯛꯂꯥ ꯇꯥꯁꯤꯟꯕꯒꯤ ꯑꯃꯠꯇ ꯆꯥꯛꯇ꯭ꯔꯦ ꯍꯩ ꯆꯥꯛꯇꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯏꯆꯥ ꯁꯅꯥꯅꯨꯗꯣ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯒ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯁꯪꯕꯤꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯁꯅꯥꯅꯨꯕꯨ ꯀꯌꯥꯗ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯆꯥꯛ ꯑꯗꯨ ꯊꯣꯡꯅ ꯊꯣꯡꯅ ꯃꯄꯤ ꯑꯗꯨꯁꯨ ꯁꯤꯟꯊꯔꯛꯏ ꯂꯥꯏꯖꯂꯦꯝꯕꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯅꯣꯡꯃ ꯂꯥꯏꯖꯂꯦꯝꯕꯤꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯃꯧ ꯅꯍꯥ ꯈꯔ ꯊꯦꯡꯅꯔꯝꯃꯤ ꯃꯧꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ
ꯃꯥꯒꯤ ꯂꯥꯏꯖꯂꯦꯝꯕꯤ ꯑꯁꯦ ꯊꯤ ꯁꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯃꯁꯥꯁꯤꯅ ꯂꯤꯟꯗꯧꯅ ꯍꯦꯛ ꯂꯥꯡꯂꯗꯅ ꯑꯩꯗꯤ ꯃꯥꯅ ꯄꯥꯏꯕ ꯄꯣꯠꯀ ꯆꯥꯒꯗꯕ ꯇꯨꯀꯠꯆꯩ ꯑꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯒꯗꯕ ꯃꯥꯟꯗꯦ ꯏꯆꯦ ꯑꯁꯪꯕꯤꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗ ꯀꯣꯛ ꯍꯥꯠꯇꯣꯛꯄ ꯌꯥꯗꯖꯥꯠꯂ ꯈꯪꯗꯦꯕ ꯑꯣ ꯏꯆꯦ ꯑꯁꯪꯕꯤꯅꯗꯤꯅꯦ ꯏꯇꯩꯗ ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯏꯇꯩ ꯏꯕꯣꯍꯜꯅ ꯌꯥꯗꯦꯅ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯎꯕꯗꯅꯦ ꯄꯨꯛꯀꯥꯁꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯏ ꯏꯁꯤꯡꯗꯣ ꯊꯨꯅꯁꯨ ꯌꯨꯝꯗ ꯀꯥꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯀꯥꯈꯤꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯏꯁꯤꯡꯗꯨ ꯁꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯁꯅꯥꯅꯨꯒ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯥꯏꯖꯂꯦꯝꯕꯤꯅ ꯎꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯅꯥꯅꯨ ꯅꯪ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯏꯆꯦꯒ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯅꯥꯅꯨ ꯁꯥꯎꯅ ꯅꯪ ꯆꯠꯂꯝꯃꯣ ꯄꯥꯔꯤꯅ ꯁꯅꯥꯅꯨ ꯑꯁꯤ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ ꯃꯥꯏ ꯃꯁꯛꯁꯦ ꯎꯕꯗ ꯀꯤꯕ ꯐꯥꯎꯏ ꯃꯍꯥꯛꯁꯤꯕꯨ ꯀꯅꯥꯅꯣ ꯇꯥꯄꯥꯔꯤ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯦꯅꯤ ꯍꯥ ꯀꯔꯤꯕ ꯃꯥꯁꯦ ꯅꯪꯒꯤ ꯅꯆꯦꯅꯦꯕ ꯁꯅꯥꯅꯣ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯁꯤ ꯃꯈꯥ ꯇꯥꯅ ꯅꯪꯒ ꯎꯅꯔꯗꯤ ꯑꯩꯕꯨ ꯃꯤꯅ ꯁꯣꯏꯗꯅ ꯅꯣꯛꯅꯒꯅꯤ ꯀꯩꯅꯣ ꯇꯥꯄꯥꯔꯤ ꯅꯪꯅ ꯍꯥꯏꯗꯨꯕ ꯑꯩ ꯃꯗꯨ ꯉꯝꯃꯣꯏꯌꯦ ꯃꯤꯅ ꯑꯩꯕꯨ ꯅꯣꯛꯅꯕ ꯑꯩ ꯄꯥꯝꯗꯦ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯁꯅꯥꯅꯨꯗꯨ ꯀꯞꯂꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯁꯅꯥꯅꯨ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣ ꯄꯥꯕꯒ ꯏꯃꯥꯒꯅ ꯈꯪꯂꯒ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯡꯕꯤꯒꯅꯤ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤ ꯁꯅꯥꯅꯨ ꯃꯆꯦꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯦ ꯁꯛꯊꯤꯕꯤ ꯃꯔꯥꯡ ꯂꯥꯡꯕꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦ ꯅꯁꯛ ꯊꯤꯕꯗ ꯅꯠꯇꯅ ꯅꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯇꯤꯌꯦ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤꯁꯦ ꯁꯅꯥꯅꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯂꯥꯏꯖꯂꯦꯝꯕꯤ ꯁꯥꯎꯅ ꯁꯅꯥꯅꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯗꯅꯣ ꯍꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯗꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯦꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯅꯥꯅꯨ ꯁꯥꯎꯅ ꯁꯛꯊꯤꯕꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯅꯪ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯅꯨꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤ ꯃꯅꯥꯎꯗ ꯃꯈꯨꯠ ꯑꯗꯨ ꯊꯥꯔꯨꯕꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯏꯁꯤꯡ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯁꯪꯕꯤꯗꯨ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯀꯤꯔꯝꯃꯤ ꯑꯁꯪꯕꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯗ ꯀꯜꯂꯝꯃꯤ ꯃꯍꯥꯛꯁꯨ ꯅꯥꯔꯗꯨꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯅꯥꯏ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯀꯔꯤꯒꯤ ꯅꯪꯕꯨ ꯐꯨꯗꯕ ꯍꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯁꯛ ꯑꯗꯨ ꯊꯤꯔꯕꯅꯤꯅ ꯃꯤꯅ ꯃꯁꯛ ꯐꯖꯕꯁꯤ ꯎꯕꯗ ꯅꯪꯗꯤ ꯀꯜꯂꯛꯂꯤꯕ ꯑꯣꯏꯔꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯈꯨꯄꯥꯛꯅꯒꯁꯨ ꯊꯥꯕ ꯁꯥꯔꯗꯅ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦꯍꯦ ꯅꯪꯗ ꯁꯤꯈ꯭ꯔꯒ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯀꯞꯆꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯁꯥ ꯑꯗꯨ ꯑꯁꯪꯕꯤꯅ ꯐꯨꯕꯒꯤ ꯆꯩꯐꯝ ꯃꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯗꯨ ꯐꯥꯎꯕ ꯑꯁꯪꯕꯤꯗꯨ ꯐꯨꯕ ꯂꯦꯞꯂꯝꯗꯦ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯌꯦꯡꯅꯔꯝꯃꯤ ꯃꯧ ꯑꯃꯅ ꯃꯥꯒꯤ ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯈꯔ ꯌꯥꯝꯅ ꯐꯨꯔꯗꯤ ꯐꯒꯗꯕꯅꯤ ꯃꯁꯛꯁꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯑꯗꯨꯕꯣ ꯂꯥꯏꯖꯂꯦꯝꯕꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯂꯒꯦ ꯃꯁꯛ ꯊꯤꯖꯕꯒꯤ ꯋꯥꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯒꯨꯝꯕ ꯌꯥꯎꯗꯦ ꯊꯕꯛꯁꯨ ꯐꯈ꯭ꯔꯕ ꯍꯣ ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯕꯗ ꯀꯤꯌꯦ ꯑꯩꯒꯤ ꯏꯆꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯍꯥꯠꯇꯣꯛꯈ꯭ꯔꯗꯕꯅꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯃꯥꯅ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯔꯤꯕꯔꯣ ꯅꯈꯖꯥꯏ ꯑꯗꯨꯗꯅꯦ ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯛꯀꯅꯤ ꯑꯍꯩ ꯑꯄꯥ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯩꯃꯥ ꯃꯇꯥ ꯑꯃꯒꯤ ꯍꯅꯨꯕꯤꯅꯤꯅꯦ ꯁꯤꯗꯤ ꯑꯩꯗꯤ ꯌꯨꯝꯗ ꯆꯪꯖꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯑꯗꯨ ꯃꯌꯨꯝꯗ ꯆꯪꯈꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯗꯀꯣ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯂꯨꯕꯗ ꯃꯃꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯪꯕꯤꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯀꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯏꯃꯨꯡꯗꯒꯤ ꯑꯁꯪꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯤꯅꯥꯏ ꯅꯨꯕꯤ ꯀꯞꯁꯤꯟꯅꯒꯅꯨ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯂꯥꯏꯖꯂꯦꯝꯕꯤꯗꯨ
Mamana adumna laurokpa aduda kappadu toktuna imungda changduna thaba inkhang loisilame. Matamna asum haukibane ibohaldu yamna kanna narame. Amaiba amaibi kauduna yenghalabasu phaba kauba lairamde. Matam khara naduna lairamlaga ibohalgi aroiba oikhirame. Laijalembidu mapabu kauduna kapcherame. Asangbiga sananugasu kaplame. Asumna khullekai mayam changduna ibohalgi aroiba mathau mangam pangthoklame. Ibohal laitabadagi asangbina laijalembibu hanadagi hena thina tauba helame. Sananunaso mache laijalembibu minai amagumna khalame. Sananudu phiyam ama puduna mapanda tholaklame. Laijalembisu phau suduna lairame. Sananu macheda yengduna asumna hairaklame. Phisingse turelda puduna sudo chalo. Laijalembi sananuda yengduna. Sananu iche hayeng oina suragi. Ngasidi iche phau sugadaba yamna wali. He minai nubi aina harise nang nanado tadro. Phi surujo haibani. Aina nangonda harise nang tadraba. Sananu nangna iche da hairibado karino. Aise nangi na cheni. Adugumba wangang sangangado matungda amuk hana ngangano. Kari athibi marang langbi nangbu aigi iche. Nangda yumasida laitragadi waya masangadabani. Tanja aduda asangbisu thoraklame. Hai kari muktaure. Sananu mamade yengduna. Ima aina icheda phi khara subiyo na haibani. Ichena yadriba. Hai minai nubi nanausina hairibase tauba yadabro. Ima phau sugadabasu yamna watli. Hayeng oina suragena haibani ima. Hai Tanning Pido puraga yam thuna sudo chalo. Natrabadine na thibong jaka mata pizaroi dabani. Hoima ai sururage. Asi haiduna laijalembidu phiyamadu puduna turel damna chatkirami. Mama machadi wari saduna lehorami. Laijalembi phiyamdu puduna turel da laklami aduga phi adu suba horami. Laijalembi na phi suduna lairingaida thangnaba khuldagi pakhang khara su laklami. Laijalembibu ubada nupa amana sumna hairaklame. Kaino masi nupisigi sak asidi kiba ma yawine. Masa asida langliba khudang asiga nate. Asibu miro saro. Aidi mibu mandine. Sa male. Mafam sidagi thuna chalhobana phani. Nupi lumba lakra haibabu thawai thadana chalhorasise. Asi haiduna nupa singa do chatkirami. Laijalembiso Nupa singa duna haina kibadu tahorami. Madu tabada laijalembidu mathwayam na nungaizaramde. Laijalembidu fi adu suba loiduna yumda karaklame. Mana fi suba loiduna yumda karakpada imung mangoladu pumchai chaiba makhai lairame. Asangbiso imungdagi thoglai. Machanupi laijalembibu ubada sauna asumna hairae. Asaidagi fi suba chakibaduna hauji khakta halaklibanine. Ima fi yam yambaduda kuina changkre. Kumbadi haikraba imungda thona changkhur chalo nasaktu yengnide chalo. Laijalembi kariso haijaba ngamda imungda changkhirame. Asangbi mathanta asumna haija hawe. Masida khara thona sirabani ne waya ma sangladabani. Isor sisu asigumba hingbada kanadaba misingse khara thona lausinkrabadi phagadabani. Numidangi matamni Laijalembi chakhumda chakana thongli. Sananuga asangbiga do wari saduna lairame. Sananuna mamada asumna hairame. Ima masigi saktibise hek lairiba makai najase yumpan pakhangaroi. Aduna ima haujiti pabasu laitrabanina masinupise yumdagi tanthokibra hatokibra matawrase. Ima su khallibani. Ma lairaga chaba tingnanaba poni. Ma hatluraga awafamda tagadabagi saruk yum masidagi tanthokrase. Yum masidagi chatlo haiba yadradi kamai tawdoiba ima. Ho adugidine kaisu khallunu ima tawgi. Laijalembisu chak loiraduna mamaga manau nupigabu chak chananaba kauba changlai. Asangbiga sananugasu chakhumda changlaktuna chak adu charame. Sananu chak adu amuk hek hukpaga. Karino asuk yamna hautaba insang asibo. Sibu kamai thongino. Sidi nang hek jaw. Asi haiduna insang adu machegi mamaya adu da haijillame. Laijalembi khara sauna. Atombi kaino nangna iche da tawrisibo.
ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯦꯅꯦ ꯑꯁꯪꯕꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯉꯥꯡꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦꯟꯖꯥꯡ ꯍꯥꯎꯇ꯭ꯔꯕꯗꯤ ꯇꯧꯕ ꯇꯥꯕꯅꯤ ꯅꯪꯉꯣꯟꯗ ꯍꯦꯟꯖꯥꯡ ꯍꯥꯎꯅ ꯍꯥꯎꯅ ꯊꯣꯡꯉꯣ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯖꯂꯦꯝꯕꯤ ꯃꯃꯥꯗ ꯋꯥꯔꯧꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯤꯕꯨ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄ ꯅꯆꯥꯅꯤꯀꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯃꯥꯅ ꯑꯇꯣꯝꯕꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯊꯝꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯤ ꯅꯣꯡꯃꯇꯁꯨ ꯏꯃꯥꯅ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯆꯥ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯒꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤꯅꯦ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯤ ꯅꯪꯕꯨ ꯍꯤꯡꯂꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯁꯤꯒꯦꯒ ꯁꯤꯈ꯭ꯔꯣ ꯑꯩ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯏꯇꯣꯝꯇ ꯁꯤꯖꯈ꯭ꯔꯅꯤ ꯅꯪ ꯄꯣꯛꯂꯨꯕꯗꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯂꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯐꯨꯔꯝꯃꯦ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯁꯪꯕꯤꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯃꯄꯥꯟꯗ ꯇꯨꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯁꯪꯕꯤꯒ ꯁꯅꯥꯅꯨꯒꯅ ꯏꯃꯨꯡꯗ ꯇꯨꯝꯂꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯍꯤꯡꯂꯨꯕꯗ ꯈꯟꯅꯔꯤꯕ꯭ꯔꯥ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯑꯩꯕꯨ ꯎꯕ ꯈꯨꯗꯤꯡꯅ ꯍꯪꯒꯣꯏ ꯇꯨꯀꯠꯆꯅꯤ ꯑꯁꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠ ꯑꯩ ꯏꯇꯣꯝꯇ ꯁꯤꯔꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯌꯧꯔꯛꯂꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯁꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯄꯥꯠ ꯑꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯐꯥꯎꯒꯠꯂꯛꯏ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯣꯝ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯅꯇꯣꯝꯇ ꯊꯋꯥꯏ ꯊꯥꯅꯅꯕ ꯍꯣꯠꯅꯖꯔꯤꯕꯗꯤ ꯂꯥꯏꯖꯂꯦꯝꯕꯤ ꯀꯞꯇꯨꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯗꯤ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯨꯕꯅ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯃꯍꯥꯛꯅ ꯐꯥꯎꯕ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯂꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯗꯨꯒꯤꯗꯃꯛꯇ ꯏꯃꯣꯝꯅ ꯊꯋꯥꯏ ꯊꯥꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯅ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯏꯃꯥꯅ ꯏꯆꯥꯗ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯒꯅꯤ ꯅꯪꯕꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯗꯕ꯭ꯔꯅꯤ ꯏꯃꯣ ꯂꯩꯅꯤꯡꯉꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯅꯥꯛꯇ ꯂꯩꯕ ꯐꯪꯖꯕꯗꯤ ꯅꯆꯥꯒꯤ ꯃꯄꯣꯛ ꯑꯁꯦ ꯃꯍꯩ ꯌꯥꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯀꯌꯥꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕꯒꯤ ꯃꯍꯩ ꯇꯥꯛꯄꯤꯔꯝꯃꯤ ꯑꯁꯪꯕꯤꯗꯨ ꯌꯥꯍꯧꯔꯛꯄꯗ ꯂꯥꯏꯖꯂꯦꯝꯕꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯕꯤ ꯑꯗꯨꯅ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯪꯕꯤ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯈꯨꯝꯂꯛꯂꯝꯗꯦ ꯃꯗꯨꯕꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯆꯠꯂꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ ꯑꯁꯪꯕꯤꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯁꯪꯕꯤꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯁꯪꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯅꯥꯅꯨꯕꯨ ꯍꯧꯗꯣꯛꯇꯨꯅ ꯏꯃꯥꯒꯤ ꯁꯅꯥꯅꯨ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨꯅꯦꯍꯦ ꯁꯅꯥꯅꯨ ꯍꯧꯒꯠꯅꯤꯡꯗ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯃꯤꯅ ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏꯁꯤꯅ ꯍꯣ ꯁꯛꯊꯤꯕꯤꯗꯣ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯑꯁꯦꯡꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯂꯩꯇ꯭ꯔꯦ ꯃꯥ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯁꯛꯊꯤꯕꯤꯗꯣ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯒꯤ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯦ ꯏꯃꯥ ꯍꯣꯏ ꯆꯥꯁꯦ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥ ꯂꯩꯔꯨꯒꯦ ꯑꯗꯨꯒ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯆꯥꯁꯦ ꯑꯁꯨꯝꯅ ꯑꯁꯪꯕꯤꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡꯅꯅꯕ ꯇꯧꯔꯝꯃꯤ ꯑꯁꯪꯕꯤꯅ ꯉꯥ ꯑꯗꯨꯕꯨ ꯊꯣꯡꯂꯤ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯁꯅꯥꯅꯨ ꯆꯥꯛꯇꯣ ꯑꯃꯨꯛ ꯍꯨꯞꯄꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯌꯥꯝ ꯍꯥꯎꯇꯤꯌꯦ ꯁꯤꯗꯤ ꯁꯛꯊꯤꯕꯤꯅ ꯊꯣꯡꯕ ꯀꯥꯡꯁꯣꯏꯅ ꯍꯦꯟꯅ ꯍꯥꯎꯏ ꯑꯁꯪꯕꯤꯁꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯟꯁꯥꯡ ꯑꯗꯨ ꯍꯩꯊꯗꯨꯅ ꯆꯥꯔꯝꯃꯤ ꯑꯁꯪꯕꯤꯅ ꯍꯥꯏꯔꯛꯏ ꯍꯥꯏꯒꯨꯝꯃꯗꯅ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦꯗ ꯑꯁꯦꯡꯕꯗꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯕꯅꯤꯅ ꯑꯁꯪꯕꯤ ꯑꯗꯨ ꯉꯥ ꯊꯣꯡꯕ ꯀꯥꯎꯈ꯭ꯔꯦ ꯊꯨꯝ ꯈꯔ ꯌꯥꯛ ꯃꯣꯔꯣꯛꯈꯔ ꯁꯥ ꯀꯪꯁꯥ ꯇꯧꯔꯝꯃꯤ ꯏꯃꯥ ꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯅꯥꯇꯣꯝ ꯆꯥꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯅꯨ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁ ꯍꯥꯎꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯌꯥꯝꯈꯩ ꯄꯤꯗꯨꯅ ꯉꯥꯖꯥꯎ ꯑꯁꯤ ꯂꯩꯔꯛꯂꯒ ꯄꯨꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗ ꯇꯧꯔꯤꯁꯦ ꯂꯥꯏꯖꯂꯦꯝꯕꯤꯅ ꯊꯣꯡꯂꯕꯗꯤ ꯍꯥꯎꯅ ꯆꯥꯒꯗꯕꯅꯤ ꯁꯤꯗꯤ ꯌꯣꯠꯄ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯨꯏꯗ ꯑꯣꯏꯅ ꯄꯤꯖꯈꯤꯕ ꯍꯥꯏꯕꯗꯨꯅꯤ
ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯍꯨꯏꯗ ꯂꯣꯏꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯁꯦꯝꯕꯒꯤ ꯃꯍꯩ ꯀꯌꯥ ꯇꯝꯕꯤꯕꯗꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕ ꯐꯖꯅ ꯍꯩꯔꯦ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯃꯁꯥꯗ ꯃꯔꯥꯡ ꯂꯥꯡꯂꯤꯕ ꯑꯗꯨꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯐꯍꯜꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯗꯨꯅ ꯑꯅꯥꯕ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯥꯒꯤ ꯃꯃꯤꯡ ꯂꯥꯏꯖ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯌꯦꯡꯕꯗꯒꯤ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯔꯝꯃꯤ꯫ ꯂꯥꯏꯖꯕꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯑꯁꯪꯕꯤꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯁꯪꯕꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯁꯅꯥꯅꯨꯗꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯂꯝꯗꯦ꯫ ꯈꯨꯖꯤꯟ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯍꯧꯖꯤꯛꯇꯗ ꯃꯆꯥꯕꯨ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯪꯕꯤ ꯅꯤꯡꯉꯝꯗꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯗꯨꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯁꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯨꯃꯥꯡ ꯌꯧꯔꯛꯄꯒ ꯑꯁꯪꯕꯤꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯁꯅꯥꯅꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ "ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯃꯥ?" "ꯍꯩ, ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯁꯤꯡꯁꯦ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨ ꯂꯥꯎ꯫ ꯀꯣꯛꯁꯤꯁꯨ ꯉꯥꯎꯔꯤ ꯇꯧꯏ." "ꯑꯩ ꯉꯝꯃꯔꯣꯏ ꯏꯃꯥ, ꯑꯩ ꯈꯨꯖꯤꯟ ꯁꯪꯕꯗ ꯉꯥꯏꯔꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯄꯨꯁꯤꯜꯂꯨ." ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯁꯅꯥꯅꯨ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯁꯥꯎꯅ, "ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ ꯑꯁꯤꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯗꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯄꯥꯡꯁꯤꯟꯒꯦ ꯈꯟꯗꯕ? ꯅꯨꯃꯤꯗꯥꯡ ꯆꯥꯛꯀ ꯊꯣꯡꯕ ꯉꯝꯂꯔꯣꯏ, ꯇꯨꯝꯂꯨꯔꯒꯦ꯫ ꯆꯥꯅꯤꯡꯂꯒꯅ ꯃꯥ ꯃꯥꯏꯅ ꯊꯣꯡꯂꯒ ꯆꯥꯖꯔꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯁꯅꯥꯅꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤ꯫ ꯃꯥꯗꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯗꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯕ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯗꯨ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯅ ꯊꯦꯡꯂ ꯐꯥꯎꯕꯗ ꯃꯃꯥꯅ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯕ ꯂꯥꯛꯇꯕ ꯑꯗꯨꯗ ꯁꯅꯥꯅꯨꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯆꯥꯛ ꯊꯣꯡꯂꯝꯗꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯅꯤ꯫ "ꯑꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯉꯁꯤꯗꯤ? ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯀꯥꯏꯗ ꯂꯩꯖꯥꯠꯅꯣ? ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯂꯥꯝꯕꯅꯤ." ꯁꯅꯥꯅꯨꯗꯨ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯏꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ?" "ꯏꯃꯥꯗꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯆꯥꯛ ꯊꯣꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ. ꯆꯥꯛ ꯂꯥꯝꯂꯒꯅ ꯅꯪ ꯊꯣꯡꯂꯒ ꯆꯥꯔꯣ." "ꯀꯩꯅꯣ ꯏꯃꯥ, ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯁꯨ ꯍꯩꯇꯅ." "ꯍꯩꯇ꯭ꯔꯒꯅ ꯆꯥꯗ꯭ꯔꯦ, ꯇꯣꯛꯑꯦꯗꯅ. ꯏꯃꯥ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯛꯀꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯈꯤ ꯁꯅꯥꯅꯨꯁꯨ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯏꯁꯤꯡ ꯊꯛꯇꯨꯅ ꯃꯍꯥꯛ ꯇꯨꯝꯂꯝꯃꯤ꯫ ꯑꯁꯪꯕꯤꯗꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯅꯥꯅꯨꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯐꯅ ꯇꯜꯂꯕꯁꯨ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯃꯥꯅ ꯇꯧꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯍꯧꯖꯤꯛꯇꯗ ꯃꯆꯦꯅ ꯋꯥꯔꯝꯒꯗꯕ ꯃꯌꯥꯝ ꯑꯗꯨ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯁꯅꯥꯅꯨ ꯃꯆꯦꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯁꯅꯥꯅꯨ ꯃꯃꯥꯅ ꯆꯥꯅꯅꯕ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯆꯥꯛꯁꯨ ꯆꯥꯗꯦ, ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯅꯅꯕ ꯇꯧꯁꯦ, ꯑꯩ ꯏꯜꯂꯛꯀꯦ ꯏꯃꯥ." "ꯏꯃꯥ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗꯦ." "ꯏꯃꯥꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯂꯦ. ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ, ꯃꯁꯛꯇꯤ ꯂꯥꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯨ. ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯦ. ꯅꯆꯦꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ?" "ꯏꯃꯥ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ. ꯑꯩꯅ ꯏꯆꯦꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯍꯧꯖꯤꯛꯇꯗ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯅ ꯊꯪꯅꯕ ꯈꯨꯜꯗ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯏꯖ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯒꯤ ꯁꯅꯥꯅꯨꯅ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯤꯒꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯖꯂꯦꯝꯕꯤꯅꯤ ꯍꯥꯏꯅꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯁꯪꯕꯤ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯅꯪ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖꯂꯦꯝꯕꯤ ꯅꯠꯇ꯭ꯔꯥ?" "ꯑꯩꯗꯤ ꯂꯥꯏꯖꯅꯤ, ꯂꯥꯏꯖꯂꯦꯝꯕꯤ ꯅꯠꯇꯦ." "ꯅꯠꯇꯦ. ꯅꯪ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖꯂꯦꯝꯕꯤꯅꯤ. ꯏꯃꯥꯅ ꯏꯆꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯅꯐꯝꯗ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯅꯪ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯗꯨ ꯀꯞꯂꯝꯃꯤ꯫ ꯁꯅꯥꯅꯨꯁꯨ ꯀꯞꯇꯨꯅ, "ꯏꯆꯦ, ꯅꯅꯥꯎꯅ ꯏꯆꯦꯒꯤ ꯅꯐꯝꯗ ꯇꯧꯍꯩꯗꯕ, ꯉꯥꯡꯍꯩꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯈ꯭ꯔꯦ. ꯏꯆꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦ." ꯂꯥꯏꯖꯂꯦꯝꯕꯤ ꯀꯞꯇꯨꯅ,
Ichegi Sanano, Ichenane. Ima amadi nangi nafamda, warauba sauningba amata leiti. Asumna makhoi punna kapminarami. Laija lembina mamagi anaba adubu supahalami. Asumna mama macha makhoi ahum yamna nungaina laikhirami.